STV meeting tabir singbu ahan bada khurumjari masinung thil ki pau pizari Manipur lenga ki Social Welfare Department ki meeting makhada District Child Protection Unit DCPU Thawal sinduna ngasi Thawal Unigombam da leiba New Ideal High School amadi Thawal leiba CLD School anida Pokso amadi Child Marriage ki matang da nomagi oiba awareness program pangthokre New Ideal High School da pangthokpa thauram da District Child Protection Officer Thawal ke Anita Devi na athoiba mitunglen school adugi principal M Megana Thawramapu amadi science graduate teacher M Sandra Daja Singana akhannawa mitunglen oina saruk yakhi Thawramaduda legal cum probation officer Thawal su piriba child various prohibition officer ki in charge Rina Sanu Moirangthem na resource person oina wangang ki Rina Sanu Moirangthem na hai Lamdam asida thokliba sahi sudriba nupi macha singda crime kaya satharakli masigi manungda sahi sudriba nupi macha singna sen songba namja namthek piba singba yauri masa punamak ain gi wangmadani masi punamak ain gi wangmadani asigumba thabak sing asi tawrabadi soidana ain gi oina sairak fangani haina wafam kaya phongdoktuna mairoi singda wakal thankhi Imphal West District ki Lamphel Police Station na konba sizal lamkhai da khamduna leiba maitali pul gi luchingba ma oiriba promote ki gari da masak khangdaba mioi singna nomai ron kaya kapsilamle thodok asi ngasi ayu pung 3 makhai rom tawang amda sizal lamkhai da khamduna leiba maitali pul gi luchingba ma oiriba promote ki Bolero registration number MN05A7410 da sizal rom dagi higok machu gi car ama da lakpa masak khangdaba mioi singna nomai ron ni pan kapsilakpada nomai maru taruk pan khibani laibak fabadagi gari aduda tunglakpa promote amadi mahaki driver Johnny di asokapan nanghodre nomai maru adu oi thangba nakal gi thong mathakta fawdok laga satkhibani thodok adugi paw fangbadagi mafam aduda forensic science ki team amadi Lamphel Police Station gi team laktuna yengsinki Lamphel Police Station na hiramasi gi matangda case ama lokhatkre hairi Manipur Police ki SDPO oina Moreda lerakhiba Singtham Anand Kumar Singh MPS pu kuki khulai paiba singna yamna sokattaba tamthiba mawongda nomaina kaptuna hatkibagi thawong asi joint non government voluntary organization sangbo kaksing na yaningdaba phongdorakli amadi laikhidrabagi imung manunggi awaba su saruk yarakli jangbo kaksing gi general secretary na thorakpa serol amana hai Police officer si hat kharba matung data ahen force thazil libasi hanadagi kuki terrorist sing na ka hen wa thabak kaya sathare khanglaba su karimata tawdana lairakhiba karigino Moreda state force tangsinbada kuki nupi kharana thingi haiduna sangsinba ngamhandana aduga Valley area dana kuki terrorist sing na tamthina ot nairaga hatokhibaduna hauzik fawbada asiba hakchang fangdana lairiba nauriba mairoi ani hemanchit amadi linthoingambi gi matangda peaceful protest tawkiba mairoi sing amadi nupi masa singda security force singna tear gas smoke bomb na singba kapsinnuna ot naibagi thodok kayarak thokre adubu kuki singi mathaktadi matik sawa thabak amata lokhat khide asumna thataru fajilaklaba sin kuki narco terrorist singna mitai micham prajada sathakhiba ka henba thawong sing lepalaitana sathariba asibu India lengang amadi Manipur lengang na tamna santi hanjinba horakle hairibasi praja singbu apangba sibani haina lodaba ngamloi aduga NIA amadi CBI na faduna puraga makoi custody da thamliba sin kuki terrorist singi mathakta sathariba pathap ki e pausu makatana khanghandriba asi India government ki karamba aronba agenda leibano haibasi singnadaba ngamde State Force na huran sinthi tawam naronda sanglakpa Myanmar masa hek fari aduga SDPO CS Anand Kumar MPS hat khraba matung search operation tawbada Myanmar masa kuntrani thoi farabani na hauji Manipur da ing tapa puraknaba Sursanpur Kangpokpi Morena singbada thi humba paktaknana sathaduna sin kuki militant singbu laksilu amadi mioibagi mamal paisana lepayaroi amasung imalebaki dama Thawai kathok khraba mamal yamlaba athobi singbu paisana kayam kuina matik naduna lengak asina thamkhigadori bage haina jangbo kaksingna kanma wafam thamlakli
Moregi SDPO Singtham Anand Kumar bu sin kuki narco terroristing na nomaina kathuna hat kibagi thawong bu yaning da phongdoktuna sin kuki narco terroristing bu maru phangna muthanna wa Tengnopal district ta hen by state force thazin biu aina su ngarang numidang da Thobal district ki babu kaithel da Maikai Adongi Miyamna Wakan Mifong Famduna Kongjang Sangsin Kre Loinana Laikidrava SDPO Anand Kumar gi Thawaina Mapugi Laikul Ingna Signal Lairunava Minute Ani Tumina Leptuna Awabasu Fondo Kre Waitho Kiyam Sifai Hau Kha Amasung Thawal Kunogi Club Tarani Fangi Apunba Loop Ama Oiriba Mitai Community Joint Coordinating Committee na Sinduna Pangtho Kiba Wakat Kongjang Aduda Committee Asigi Lusing BAK Sitresori Devi na Fondora Kibada Mamang Tha October Kuntrama Thoida Karigumba Mata Makoida Kaihauruba Laitana Mai Onsin Naduna Lan Tongnava Sunataba Sumnagi Masagi Duty Pangthoktuna Ladingai the SDPO More Anand Kumar bu Minungsti Laitana Sin Kuki Narco Terroristing na Noina Kaptuna Hatopi Kiba Thawong Adugi Pen Daba Yaning Daba Amadi Awawa Fondo Pagi Ngasi Wakan Mifamasi Fambane Mahangna Makata na Yari Makai Angam Bitak State Forcing Thazin Biduna Lamhen to Helaba Sin Kuki Narco Terroristing Asida Taseng na Manipur Lengak Ama Lay Haibadu Kanghalaga Matik Saba Aingi Oiba Sairak Sing PBU Haina Center Amasung State Lengak Ning Sing Sinjari Asigumba Sin Kuki Narco Terroristing Asina Makoina Toning Bata Tauba Duga Stingdana Ain Laitaba Tamda Kakta Ain Labaki Tawong Asi Tungdari Topiro Duga Manipur Lengak Ama Lady Hivasi Kangnaba Singda Sulengaki Ain Asi Yohun Bio Central Force Sing Asi Yari Makai Manipur Dagi Lautopi Kro Duga State Force Amasung Aikoi Miyamna Oina Manipur Singak Saragi Haiwa Wafam Su Fongdoki Adugum Laba Lam Helaba Sin Kuki Nako Terrorists Asida Akoigi Tasingna Manipur da Lengak Ama Lay Haiba Semase Kangalaga Makoi Bumatik Saba Aingi Weba Adugolo Matik Saba Dandi Adu PBU Haidana Mama Wibisina Nasigi Lengak Paibiriba Center da Pariba Masu Manipur da Pariba Lengak Singjida Koina Pungning Chinjari Madudi Asugum Laba Sin Kuki Narco Terrorists Ngasina Makoina Tauning Bada Tauba Aduna Singda di Ai Laitaba Tampaki Mapamjing Dadi Ai Labor Sing Ase Matung Dadi Amukhana Tawidana Tingi Lamda Su Ai Lay Akui Sarkar Lay Lengak Lay Habase Yohon Biu Manipur gi Lengak Se Singi Lamda Yohon Dabase Yohon Laga Ahenba State Force Khazan Biu Central Forces Singdi Yariba Makai Akui Manipur Dagi Lokthok Piro Aduga Akui Lairiba Manipur gi Praja Amasung Manipur gi State Force Asina Akui Manipur Ngakjarage Haiba Wafam Ase Ngasi Media gi Kudong Chaba Lokjaraga Ngasi Maklenga Pairiba Adugumla Koi Mia Wakat Kongjang Adu the State Force da Khut Thabi Yaning De Sin Kuki Narco Terrorist Maru Fangna Muthat Kadabani Tengnopal District ta Henba State Force Thazin Gadabani Amasung Central na Kuki Singi Mathak ta Akan Bami Yang Sangadabani Haiba Kolau Sing Su Lauki Mathakta Akan Bami Yang Center na Kuki Singi Mathakta Akan Bami Yang Center na Kuki Singi Mathakta Akan Bami Yang Gari Thobi by Sinau Singna Sahilo Silapasida, Gari Thobi Bomatam the section Soing Amdana, Gari Thobi Naba Haiduna, All Ziribam Road Transport Driver Union, AZRTDU, Ziribam is General Secretary L. Manituan Singhana, Ziri News Network Conference Hall, the Pangtokiba Pau, Gimi from Amana Fondoki, Wafamasi Mahana Fondoki Bagi Maramdi Tha, Asigi Amada Silsar, Rongpur, Kasar, Asamda. National Highway number 37 the Seliba Gari driver Moirangtem Maniyaima Laifam na Bisnupurgi Thamnapok Pidagi Miyoy Asi Laibak Tiva Togdok Amada accident Toktuna Oi Thangba Kong Tina Soktuna Uzik Silsargi South City Hospital Layang Duna Laiba Mapam Asida AZRTDU gi team amana satuna ana layeng liba adu yengsin khibata natana sel gi mateng pang khibaga mari lainana wafam ase phongdo khibani mahangna makhata na hai khibada driver mani yaima gi makhata aba mateng su AZRTDU na pang khigani haina phongdo khi ekoi all jebam road transport driver ne na ekoi ye kasal gi sechagi rongpur ha pham da How Kibata Amada,
Impal Manipur Khadesa Chaliba Impal Moyang Tim and Yama Bang Topagari do Topagari Mada Tingalude Asian Topati Mahak Asi Shilja South City da a former percentage level of the Pojima Transport Executive Sing such a Nadaruga Asi Koina Magi Mating Panjuri the Magi Mating Asi Koina Yambayam the Mating Crapangure Nasi Koi Matung so Bangam Nava Ma Tam Takini Wajura Asida the Matang so which on a Pangam the one as a gay I know. Manipur Student Federation MSF की कुन सुबह Federal Executive Council की 2023 दगी 2025 फाउबा थौ पुगदब सिंग वासक लौख्रे अमदी फम सिनखिबगा लोइनना सार्स लौख्रे ngasi kwa kethel thongnawjam leikai da leiba MSF की head office da pangthokpa thauramda nongna thopugadaba mioi ni futarukpu Ord Commissioner Professor N Mohilal Maitai Department of Zoology Lab Science Manipur University na wasak lokhi Thauranga Mari Lainana Professor N Mohilal Maitai Hai MSF na lokhalakliba ekhoi lairik ningthina tamsi hai academic campaign asi Singthaningai oi masi pukning thogat from thoi maramdi matam amada India bu British na lawsin na bokona bada India gi education structure thugai na bokona sin bangam loi haiba khang bangam khi haina hairami Manipur gi oiba structure kaya ma education da leizaramba kaya lan sokna bada manghalak iba kaya khangbagi matam oire masida MSF na ikoi lairik tamsi hairibasi matam sare matang sare implementation part ta khara ahoba leirabasu masi tokhan gumsi mahakna makha tarduna hai guhagi manungda leiba hangoi oina aikoi hingloisi aikoi khakta hingadabani haiwa wakal khanba kangbu amakhak yauri masi handopiyu handoktragadi aikoi hingba yaroi guhada leiba hangoi gumna khanba taragadi Guhadagi henbangam loy wakal sautopiyu guhagi mapalgi sangsarna karamna hinglibage haibasi yembiyu matamadu da ireba asi sauna maning tamna hingbangam gani furu macha mayam asi pundana ikoi Manipur sabi yaroi ikoi ama khaktana Manipur semangam loy maram asina samas asida hoji chang thopa mioi sing puthokpa mathau tai tapna hoji ikoi gi samas asida attack tawrak iba asi khangba darkar oi masibu counter tawna ba ikoi stem saduna leiba mathau tai amadi ikoi diplomacy leiba darkar oi phongdokhi Manipur ji ekhoina leizarama Manipur gi mitai gi oiba Manipur gi oiba adugumba structure mayam leizarama ba education gi line da lan sona gi line da si mayam se mangal is kai gi no aibasi ekoi khanba matam yorobini aduna nasima MSF na ekoi lairik tam se haibasi ekoi matam sare yam dhanja sare masi yam implementation part ta khara hoba leiraga su masi gi step sidi ekoi to kumse haibasi mai thamjake Thauranga Mari Lainana Kun Suba MSF ki Federal Executive 2023-25 fawa ki President oina wasak laukraba Hizam Rosanna MSF na taurakadaba action plan gi matang da hai tungi mirol gi damak mahi masing tambada ayetpa pidanaba aikoi punna makha tana honaminasi aikoi lairik ningthina tamsi hairiba academic campaign asi makha tana pak sauna pangthokna honagani tungi mirol gi damak drug pool laksinaba gi damak leiriba law sing maru oina NDPS Act asi state na amendment tobiduna drug lalonba sing ahak pasai rak pihanba amadi lamdam siga sunaba akanba law lehanba mathau tai a drug use prevention campaign lamdam asida hena makha tana pangthoknaba sem saba loire loinana lamdam asigi soksilak iba semit loan gi fibam asina ikoi mi pal tangbada kham thengna mikha ponbagi thang yorakliba asidagi kannanaba lamdam asigi semit loan hengat naba zanaba thabak sing paikhatnaba honaba su hauragani amadi mahairoi sing da piriba yaikhai thingai bagi sing asi yengsinnaba human rights education cell ama thambaga loinana thabak tauragani phongdokhi Pungpaba drug lalon basing adagi drug pusalak basing asida koi hena koi mapung phandana ba moida koi aing du oiba jarak phangnaba paikhatnaba honabi ba amadi MSF na jo honagi ne habasi mathamjage mahiroi singi khak oiba aikoi gi tasingna koi gi human rights education cell ama hangdoktuna koi mahiroi singda koi gi human rights
adi mahiroi amada koi tamthiba otnaiba tamthiba thabok sing torok matamda koi thengnana bagi dama koi selama koi ngasi 20 executive koi federal executive council na koi lojare masi yang loina na koi tumiro tum lai tum di manipur magi damakta koi konaragani hasna ai thanjage ngasigi thauram aduda ngariyanbam milan MSF advisor oinam asini kumar MSF advisor ilangbam ranjita MSF women's advisor amadi RK gunikanta consultant on MSF drug affairs saruk yakhi Gaza City the civilian sing mateng fina nava attack sathaba lepnaba US amasung Arab ki lusing basingna Israel da akanba pressure piraklabasu Israeli troops singna Hamas terror organization gi makol oiriba Gaza City mapung fana koisinduna thamkre haina military gi wangang loi amana phongdokre amaromda Gaza City manaki Buris refugee camp ki building sing Israel na air strike sathakre amadi miyoi taramanga hat kre kaya amana ate akai marakta phumjinduna laikre hairi Gaza gi health ministry na haikibada Gaza da mi sibagi masing lising mapan humpu mathoi yokre lising kuntrani thoirom na asokapan nangle siriba singi manungda angang lising ahum satret humpu amasung nupi lising ani sahum kuntaruk yauri hairi matang sida ngasinung thilgi loizare ims tv meeting tabir basingbu amukana khurumjare